lai harauba thoram amada laibung mayai da thokhiwa khana cheinabagi thogdo amada hakthengnan senariba social media da viral oikraba tangkhul saba amasung nurabi sakhibi amaibi anibu lamdamasigi laibung khudingmakta matam kaktana sanghandana bawareb lawkhre ngasi konung mamangda leiba ukal haibadi umang lai kanba loop ki office ta paumi singa unabada loop asigi convener mutum maniton maitei na hai tha sigi tarukta thawal district ki manung chanba samaram maning leikai da leiba ikop ningthau haraubagi lairoi numita tangkhul saba amasung nurabi sakhibi anigi marakta khana senabagi thogdok thokpadagi social media da viral oiraki laibung mayai da thokhiba thogdo aduna maram oiraga lai haraubagi thormasibu maring marangbo oina uhalle makoigi mataw adu kanglon chumna lai gi thogal tawjariba amaiba amaibi pena sakpa amasung tangkhul sabana singba kayagi mai khonaba thawung amani ukal herikon kimex lai committee amasung amaibi sing yauna punna phaminarba matungda thawdo du da hakthengna senariba tangkhul saba amadi nurabi sakhibi amaibi adu lamdamasigi laibung khudingmaktagi matam kaktana tanthoknaba wareb lawre masi English singani ga tara da pangthokhiba mera mifamda lawki wareb ki matungina lawbani haina maniton no phongdoki lai committee gi treasurer ke arts ingochana paumi da hai khunjau leisauna ba haiduna lai harau ba pangthoknaribani thokhiba thogdo aduna miyam mangda khulgi mingsat chu thihalle